State Cabinet na graduate teacher samnga Loubada Yakhre. District Taret ke DSO haplaga nei. Scrapping policy chanabada yaba pikre. Chief Minister Nongthongbam Biden na chair loduna famkibang. State Cabinet na education sector da wazagi awat palairiba si yenglaga. State lengang na chada tara aduga center na chada marfudra puthoklaga. Graduate waza samnga Loubada yaba pibaga loina na nauna sem kiba district tareta social welfare department ki district social welfare office amamam hangdok pagaloy na ng Manipur stripping policy implement taw na ba nga si fam kiba state cabinet na yaba pikre haide nga si fam kiba cabinet mi pamlo na ba matong lay nga ki wangang loy suway di ba IPR minister Dr. Sapam Ranjan na maki secretary talay ba office chamber da paumising da cabinet na law kiba warep singi matang da phongdok la duna hai Chief Minister N Biren na education sector de hena midyeng thamle handak ta graduate teacher law na bagay haido kiba sina Oza awat pa mengkat pa ngamdava na center laingak na sada marfudra aduga state laingak na sada tara puthoklaga salary piraga center na oza chaniga taragi matakta state na muk oza chaniga marfudra punna oza chamnga ase SSA gi makada law na bawarep lawre nauna sem kiba district tared district social welfare office hangdok bagaloina na post humbudra Loubada Yakhre Delhi yauna atay state singda gari sahi taraga mangagi matakta laibasing Manipur scrapping policy implement taw na bawarep lawre. Adubu scrapping policy asida testing taw bagi wapum yawre. Minister na makatara duna Revenue Department ki makada lamlay ba yon bagi matangda mutation case taw dringay da registration hana soida na taw duna lamgi asyang bakhangdok pa yawre. Kay na laisang gi matangda board semba junior MCS singge promotion pi ba yawre. Amarom da paumising na hang bawahang gi paukhumda Dr. Singh na strike haukiba sina mapam khara da OPT da kaiba pikiba lay Dr. Singh gi wapam sing ase handaki assembly mipam da suhai khrei Dr. Singh gi grade 4 dage grade 3 da kabase vacancy yang laga tawgani haiba lay khrei adu buhira masigi matang da sukhana ba lay hai kibaga loina na ngasigi cabinet mipam asina atay tongan ba chakwat thorang ge matang da sukhana ki hai re laikai da sangan da na bawarep law khrei ngarang nungthil pung amaga minute 13 rom tabada Yaripok Santanu Bazar da MD Amjad Khan ko banupa amana maki hekpong mina ba mayamba MD Husni Mubarak po thang na thenduna hat ki baduga mari laina na sena ba MD Amjad Khan laikai asida changhan da na bawarep law khrei ngarang numidang pangthoki ba laikai miyam gi oiba mipam amana mahakpu matam supagi khulasida changhan da na ba haina warep law khe SYDO Yaripok to lihal na mapung oiba thodang lawduna Yaripok to lihal ge akoi bada lairiba Club sing amade miyamna saruk yaduna pangthokiba mifam amana MD Azad Khan bo khuladuda sangjafam pidaba karigumba sangjafam piramlabasu miyamna lawrakpa aphatta khudingmak masana pujaba misi asiga mari leinana laingang na lokhotpum thokpa thabak sing khudakta lokhot pina bahaija bahainasu warep nakhi haide Manipur lainga ki ayaba yawduna Kolkata Manipur Bhavan ge DRC na niyam lana casual staff mapal hapsil lay Manipur lainga ki General Administrative Department GAD gi makadang 26 Ronald Road near Max Muller Bhavan Kolkata 70020 da lairiba Manipur Bhavan asige Deputy Residential Commissioner DRC gi Thopuri be Jairita hairiba miyo asina Manipur lainga ki karigumba ayaba mata yawdana Bhavan asida niyam lana contractual staff oina miyoy mapan hapsinduna thabak tawhalle haide Manipur Nagaland gi Naharol Singh Indian Army ge Agniveer da recruit tauna ba application kaurak le Nagaland amasung Manipur state anigi district khuding makta leiriba yum pandriba Naharol nupa sing dage Indian Army gi Agnipat scheme gi makada Agniveer oina recruit tauna bagidamag online gi khuthang da application kaure aroi bada tabiri bapum namak po thagat chare